Diabetes nabagi changwang ba thengnari basi afaba machi leiba chinjak chaba watpadagine Dr. Razo. Eat safe, eat healthy and eat sustainable haiba thimda Imphal East Food Safety Administration na sinduna miyamda awareness piba. Walkathon chatkre Chief Minister Health for All makada door-to-door health checkup ta hypertension, diabetes nabagi changwang ba thengnari basi afaba machi leiba chinjak chaba watpadagini haina Dr. K. Razo na haikre. Food Safety Administration Imphal East na sinduna porompata leiba Chief Medical Officer Imphal East ke office dagi Mahiroi Singh Asa Nursing Institute ke Mahiroi Singh NCC cadet Singh yauna masing yamlaba miyamna saruk yaduna sadkiba Walkathon DC Imphal East Khumanthem Daina SP Imphal East M Pradeep Health Service ki Director Dr. K. Razo CMO Imphal East Dr. L. Indirana Lamthake DC Imphal East Khumanthem Dainana Eat Right Challenge si India ge atopa mafam singda pangthokpagumna District Administration Imphal East ki makhada Food Safety Administration Imphal East na sinduna District Asigi oina Eat Right Walkathon amasung Eat Right Mela asi pangthokle Mela asi hakchang phana nada yektana leinaba District Asigi miyamda paujel piba oina pangthokpani haike State Asigi Lambi Thong asi Sathina Fattre Masina YamnaKhudong Thiningai Oire Governor Lamdam asigi miyamna awaba kaya mayok narabasu tumin laisinduna awaba khangbagi hainabi leiba sina Lamdam asigi development da sothavane State asigi lambi thonggi phibam asi Sathina Fattre Masina YamnaKhudong Thiningai Oire haina Manipur Governor La Ganesan na haikre wafam asi ngasi District Administration Imphal West na sinduna pangthokiba Wangwei Subdivision gi manungda leidiba District asigi MLA DLO Pradhan CSO Khunja sing amade beneficiary sing loina na sakhang maikhang na ba made wari watai shanabagi thauramda thauram mapugi warol piraduna Manipur ge Governor La Ganesan na haikibane miyam gi numit pangthoklaga ne haukiba me tara ga nipan da pangthokiba cabinet meeting de laukiba warep ki matungin na Bisnupur district ta tha khoding gi ahum suba irai numit ta miyam gi numit pangthoklaga ni haire wafam asi Bisnupur district ki DC Lorembam Bikram na thadorokpa cherol mana khangalakle Cherol aduna hai tha amagi ahum suba irai asida general holiday natraga public holiday numit taba thoklabade numit adugi mamangge numit sagolsel numit pangthokani haire miyamgi numit asi mai pangna pangthokpa ngamnaba madi thauram asigi pandam phangba ngamnaba district asigi additional deputy commissioner Hanjabam Bobi MCS pu district coordinator oina hable hairi amade assistant coordinator oina AC2 DC Bisnupur Izaz Hassan MCS pu haple miyam gi numit asi yaugadaba numit humni gi mamangda miyamna phongdokningba wafam sing khangan birangna ba khangalakle masigi damak WhatsApp number 9612122811 natraga miyam gi numit .bpr@gmail.com asida pau phaubirakpa yagani haire miyam gi numit asida district level officer khudingmak saruk yagane thauramasi ayuki pung 8 makhaidagi haugani haire Hiram khuding magta thaksi kasi leiba thaugalon bebar fajaba tangai fadei laisem basana jauba chaukhatpa phaba khunai ama semsi hairabade hiram khuding magta thaksi kasi leiba thaugalon bebar fajaba tangai fadei haina Raija Sabha ki MP laisem basana jauba na phongdokhre wafam asi ngasi Manipur jagoi marup hogdok piramba Padmasiri Guru Maisnam Amubi ge yankhai suba laikhidabagi ningsing thauram ga mari leinana Guru Maisnam Amubi ge mitam ama hangdokpagi thauram da phongdokhibane Sayan ngayanabagi phibam da sel pai bakharaga loktunaraga potpham license pithoklamba yaning de Moirang Municipal Council na council asigi manungda leiba kaithel ge ahangba vendor chamaga tara marigi license huran lonada Sayan ngayanabagi phibam da sel pai bakharaga loktunaraga potpham license pithoklamba yaning de lagliba July 5 fawbogi manungda mari lenaba singamade local MLA na mijeng changbiduna achumba kaithel phambi singda hangduna leriba street vendor gi license pidrabade moirang kaithel phamlibi singna makhal makha kayagi khongjang changsinraba sem sare haire yum ama tumna mai chakhre laibak thiba thokdok amada khanghoduna mai chakhalakpadagi yum ama tumna mai chakhre hairiba thokdok adu Chandel district ke Molcham police station na konba Selhon village da ayuki pung 5 rom tabada thokibane maina tumna chakraba yum adu Daukholun Tauthang chahi yankhai apokpa Langjam Tauthang Selon village Kengjoy subdivision Chandel district tagi ni haire thokdok aduda yum aduda miyoi amata asokapan nanghodrabasu
yum aduda leiba potsingdi amatta lauba yadana tumna chakre haire maduda handakta nauna tha kharagi mamangda laujaba car amasu yaukre haire mai adu electric short circuit ke spark tagi haurakpa oigani haina thajana re yumlo nabasing amadi khuladuda leiba Assam Rifles ka khusamnaduna mai muthanaba phana kana honarabasu kanaba phangkhide haire maina tumna chakhrabaduda yumbu aduge lupa kaya muki malchang yaukhibano haibadu haujik phawbugi oinadi chapchana laptop ngamdri haire malem gi thakta mai paglakhraba sanaroi mari national gi thakta mai paglakhraba sanaroi mari CM Biren oktuna sel gi mana pi khre handakta malem gi thakta pangthokiba Kama World Championship ta mai paglakhraba Manipuri Mixed Martial Arts MMA sanaroi mari amadi national thakta champion oirakhraba sanaroi mari punna sanaroi nipan ngasi chief minister na oktuna sel gi mana pi khre coordinating committee na ngasi disturbance free education zone demand gi khongjang junction khre lecture chamnga ga nifuga mathoi graduate teacher lising ahum ga chahum taraga mathoi primary teacher lising ani ga chatret yankhai ga nipan wat padagi mahiroi sing mapung phana larik tamba phangdrai somo luwang manipur lenga ki makha da le school college sing da wazagi awat pa yamna leidai lecturer waza lising ani ga chamari marfu draga mari leigadavada lising amaga chamapan nifugumdoi khakta leiduna lecture chamnga ga nifuma thoi wat le aduga graduate teacher haibadi arts science hindi home science na singbagi oja lising taruka chanipan kunganipan leigadavada lising ahum ga chamnga taraga taret khakta leiduna graduate teacher lising ahum ga chahum taraga mathoi watuna leirei aduga primary teacher lising nipan ga chahum hompu ga mari leigadavada lising manga ga chatruk taruk tamak leiduna primary teacher lising ani ga chatret yankhai ga nipan watuna leire haina desam gi education and academic affairs ki secretary Thaupuri ba Thongaujam Somo Luwang na phongdokhrei wapam asing asi coordinating committee on disturbance free educational zone demand sangsilakpa campaign gi saruk ama oina ngasi Imphal West ki Samusang Upper Primary School mamangda school asigi mahiroi nupa nupi sing amadi mama mapa sing na saruk yaduna chathagiba campaign da mahak na phongdokhibanai ngasigi campaign adu school asigi mahiroi nupa macha nupi misa sing na class leptuna school mamangda pareng leptuna awat po aza hapiyo mahiroi sing na phamnaba desk bench pibiyu haiba play card sing paiduna kholaw kaya lawkhi khongjang asida mahiroi singi mama mapa oiba singsu saruk yakhe Manipur gi sagol sing chahi manga asida mafam khangna thamlamgane CM Manipur gi puwari da chauba thodang lawduna lamdam asiga sagon aduna laklaba Manipuri poni haida ga khangna basagol sing ase handaki lainga kasigi chahi manga gi matam asida mafam ama khangna ningthina yokhat piduna thamlamgani hain chief minister Nongthongbam Biren na phongdokhrei wapam asingarang lampel pata leba Manipuri poni thamnana bagi damak laingang na Manipur Horse Riding and Polo Association da nauna pikibu wapam adubu yengsin balak pada chief minister na phongdokibane Myanmar Army na Northeast Based Insurgent Group sing dagi lauksin kiba taga area June taraga manga da thadok tu na chatkhre haukiba chahi 2019 ki January kungama panda Myanmar Army na Northeast Based Insurgent Group sing lauksin kiba Sagaying region ge taga area haukiba June taraga manga da thadok tu na chatkhre Sagaying da leriba top insurgent leader amana June taraga manga da Myanmar Army na mafam adu thadok tu na chatkhre haibasi confirm tawkhre India government na leptana pressure tawbadagi Myanmar Army na taga da leriba Northeast region gi insurgent group singi mathakta operation chathakibane taga area sida yang ong na lead tawba NSNK Paris Barwana lead tawba Ulfa I B Swarai Grana leader tawba National Democratic Front of Bodoland NDFB Jivan Singha Kusna Litauba Kamatapur Liberation Organization KLO IK Singbijitna Litauba People's Democratic Council for Karbilongre PDCK amadi Manipur da base tauba tongan ba insurgent group singge headquarters sing Naga Rebel Group NSNK ge matenga loina na lairivane Nupur Sarmabu social media post sogaliba Hindu teller ama mangakak tuna hatkhrei curfew thamkhrei TV channel discussion amada Prophet Muhammad criticize tawkibaga mari leinana laibak wathok oikiba BJP gi spokesperson haujingna suspend tawkhraba Nupur Sarmabu social media post sogaluba Hindu teller ama miyoi ani changduna Udaipur da mangakak tuna hatkhrei thogdok aduga mari leinana irang chawthorakpadagi internet ban tawkhrei Rajasthan pumba curfew thamkhrei Thogdok aduga mari leinana social media da thagalakhiba video amada miyoi ani aduna
Nupur Sarmabu social media post Sawalubagidamag Hindu tailor adu hatkivani haiba Masana yazabaga loinana mihar adu pangthokpada sizinaki bathang adu pairaga leiba uki Thongdok adu miyoy ani aduna tailor gi dukan adu laglaga makhoi ani ge manungda amage furit khongrau tunanaba measurement tawhanke measurement tawringai marag aduda atopa miyoy aduna thang ama puthoklaga tailor adu mangakta lelaga hatkivane mihar aduna maram oiraga Udaipur da tension wangna leire haire Rajasthan ki Chief Minister Ashok Gehlot na mihar adu yamna kanna condemn tawraduna thongdok adu senari basingi mathakta akan be action lawgane Party khudingmak shanti thamnaba appeal tawri hairaduna asiguma crime asida senaba miyoi khudingmak dandi pidana tokloi thongdok asi yamna ikai ningai ne thongdok asina maram oiraga leibak asida tension wangna leiriba asida Prime Minister amasung Union Home Minister gi maikei dagi wafam mata phongdoktana leiriba si karigino Masigi matangda Prime Minister na miyamta sapsaba wafam thambaga loinana santi thamnaba hotnagadabani haikhe Rajasthan gi Governor Kalraj Misra gi maikei dagi lamdam adugi miyamda santi oina amasung communal harmony oina lainaba appeal tawkhre thongdok adu senari basingi mathakta sapsaba action launaba District Administration da khangankhre khudong thiba nanglaba imung manungda sarkar gi maikei dagi pifam thokpa mateng sing pigadabane loinana mara leiba miyoi singi mathakta sapsaba action laugadabane thongdok asiga mari leinana miyoi ani fare haire Amarom da thogdok aduna maram oiraga Udaipur da tension wangna leire mihar adu senari ba miyoi ane athuba matam da fagadabani haina mafam kaya da paksana protest sathakre Masina maram oiraga Udaipur dage ADGP ani amasung SP na lusing ba ahenba police forcing Udaipur da sangsinkhre loinana international servicing khudaktagi ban tawkhre Aroi bada tabi di bapum namakpu thagatjari